ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤ ꯒꯦꯞ ꯑꯃ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤ ꯂꯣꯏꯅꯃꯛ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯑꯒꯗꯤ ꯃꯣꯏ ꯁꯣꯏꯅ ꯄꯥꯒꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯣꯂꯦꯖ ꯑꯣꯏꯁꯅꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯁꯅꯨ ꯁꯤꯂꯦꯕꯁꯇ ꯆꯜꯂꯤꯕ ꯑꯗꯨ ꯈꯛꯇꯪ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨ ꯈꯛꯇꯪ ꯈꯪ ꯂꯩꯔꯒꯗꯤ ꯄꯥꯛ ꯁꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯂꯦꯕꯁꯇ ꯆꯟꯒꯦꯔꯥ ꯆꯜꯂꯣꯏꯔꯥ ꯍꯦꯛ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯑꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯁꯤꯅ ꯂꯣꯏꯅ ꯄꯥꯔꯀꯥꯟꯗ ꯍꯧꯈꯤꯕ ꯃꯤꯔꯣꯜꯒ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞꯁꯦ ꯂꯩꯔꯣꯏ ꯁꯝꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯆꯥꯟꯊꯤꯌꯥꯝ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯐꯣꯔ ꯁꯦꯟꯇꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯖꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯈ꯭ꯔꯦ ꯂꯩꯁꯨ ꯂꯩꯔꯤ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯁꯤꯡꯊꯥꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯈꯣꯏꯕꯨ ꯈꯪꯍꯟꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯐꯣꯔ ꯁꯦꯟꯇꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯖꯕꯅꯤ ꯃꯁꯤ ꯀꯃꯤꯇꯤꯁꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡꯗꯨ ꯂꯧꯖꯔꯒ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕ ꯃꯅꯤꯄꯨꯔꯗ ꯄꯣꯛꯈꯤꯕꯁꯦ ꯃꯍꯥꯛ ꯉꯁꯤꯗꯤ ꯆꯍꯤ 100 ꯁꯨꯗꯅ ꯃꯍꯥꯛ 20 ꯖꯨꯂꯥꯏ 2025ꯗ ꯃꯍꯥꯛ ꯆꯍꯤ 100 ꯆꯞ ꯆꯥꯅ ꯁꯨꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯄꯨ ꯈꯪꯍꯟꯕ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯄꯣꯛꯈꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ 2025ꯒꯤ ꯖꯨꯂꯥꯏ 10ꯗ ꯍꯧꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯍꯟꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯏꯔꯝꯕ ꯋꯥ ꯑꯃꯗ ꯍꯥꯏꯒꯦ ꯇꯦꯂꯪꯒꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ 30 ꯁꯦꯞꯇꯦꯝꯕꯔ 2025ꯗ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯑꯒ ꯊꯧꯅꯥꯖꯝ ꯔꯇꯟ ꯀꯨꯃꯥꯔꯅ ꯍꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯈꯪꯗꯕ ꯏꯪꯒ꯭ꯔꯥꯖꯤ ꯈꯪꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯟꯗꯣꯛꯑꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦꯁꯤꯗ ꯐꯣꯡꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯠꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯥꯔꯤ ꯑꯁꯤꯗ 2025ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 15ꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯆꯍꯤ 100 ꯁꯨꯕꯁꯤ ꯑꯇꯣꯞꯄ ꯑꯏꯕ ꯃꯌꯥꯝꯒ ꯄꯨꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩ ꯃꯅꯥ ꯀꯠꯇꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯁꯨ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯆꯈꯤ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯑ ꯃꯇꯨꯡꯗ 2026 ꯆꯪꯂꯛꯄꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 15ꯁꯤꯗ ꯀꯛꯆꯤꯡ ꯃꯥꯏꯀꯩꯗ ꯈꯥ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯈꯥ ꯃꯥꯏꯀꯩꯁꯤ ꯑꯆꯧꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯕ ꯃꯥꯏꯀꯩꯅꯤ ꯁꯤꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁꯃꯤꯇꯤ ꯏꯈꯜ ꯃꯆꯥꯆꯜꯃꯨꯅꯆꯤꯡꯕ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯁꯩꯔꯦꯡꯁꯤ ꯄꯥꯔꯒ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯀꯅꯥꯅꯣ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯃꯥꯅ ꯏꯔꯝꯕ ꯁꯩꯔꯦꯡꯁꯤ ꯈꯪꯍꯟꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯁꯤꯗꯅ ꯗꯥꯛꯇꯔ ꯅꯟꯗꯨ ꯅꯤꯉꯣꯝꯕꯅ ꯁꯃꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯒ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯍꯥꯏꯗꯔꯛꯄ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯩꯔꯦꯡ ꯁꯩꯗꯅꯕ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯊꯥ ꯍꯥꯏꯕ ꯇꯥꯏ ꯖꯨꯟꯒꯤ ꯇꯥꯡ 30ꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯑꯃꯨꯛ ꯀꯕꯤꯁꯤ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯇ꯭ꯔꯤꯄꯨꯔꯥꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯒꯔꯇꯂꯥ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯡ 30ꯗ ꯄꯥꯡꯊꯣꯛꯈꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯁꯤꯗ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯃꯔꯝꯁꯤꯗ ꯈꯪꯍꯟꯕ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯒ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯒ ꯃꯌꯥꯝꯁꯤ ꯈꯪꯍꯟꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯈꯤꯕꯗꯣ ꯑꯗꯨꯅ ꯀꯕꯤ ꯁꯃꯔꯦꯟꯗ꯭ꯔ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕꯁꯤ ꯎꯕ ꯉꯝꯕ ꯃꯥꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯥꯛꯀꯥꯟꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯦ ꯀꯥꯏꯅ ꯂꯩꯀꯪꯂꯥ ꯑꯣꯏꯔꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯠ ꯑꯣꯏꯔꯝꯕꯗꯒꯤ ꯂꯝꯄꯥꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯃꯥꯅ ꯌꯥꯝ ꯁꯥꯟꯅ ꯎꯕ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯞꯄꯤꯕ ꯃꯐꯝꯁꯦ ꯂꯣꯛꯇꯥꯛꯇꯨꯅꯤ ꯀꯥꯏꯅ ꯃꯥꯅ ꯌꯥꯝꯅ ꯁꯥꯟꯅ ꯎꯔꯒ ꯍꯥꯏꯔꯝꯕ ꯑꯗꯒꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯆꯤꯡꯗ ꯌꯦꯡꯉꯤ ꯐꯖꯩ ꯇꯝꯅ ꯌꯦꯡꯉꯤ ꯐꯖꯩ ꯂꯣꯏꯅ ꯐꯖꯩ ꯐꯖꯗꯕ ꯍꯥꯏꯕ ꯑꯃꯈꯛꯇꯪꯕꯨ
olive green si khaktangi kai na mana olive green sina symbol tori si mana pi ba symbol kai no kai si mayam ne loi khambi re sumai to na tong tong ba mani pu si ba mani pu mam yam khanja khi ba simba kabi amagi maram na aikoina chahi ma sumna pangthok ba thorom si gi ngasi mani pu place club sida loisame thorom si pangthok sabani sida su samen dan iramba sereng mayam koi mani pu gi masak na iraba theater gi lamda koi gi narendra ringoba isai gi lamda mayam thambira sadananda adagi olympian manipur masak tauba namay kon punjarani so ana tongan tongan da film gi theater gi leiri mayam sina man iramba mayam si sereng paraga koi gi hen hena samrendra si tok chok ba khangnan ba aduga not only manipur sa maling thong ka da su manipur gi mapari ma hokhi adu khangnan bagi pandam da ikun sum thorom si sahi ma chum da pangtok sabani adu ngasi lo samba thorom si amna pak saung da koi gi tongan tongan ba yauri si nepali yaure tribal group ta yaure adagi maiti pangdang di marak ta yaure maiti community gi yaure sumai to na oza si da tongan to miyeng se magi miyeng si amat ka hidi community adugi amta leke apak ko miyeng de loina ba kon chalum ba du oza ni adu ngasi lo samba thorom si da tongan to ma community gi miyam yauraga saru yari si oza ni pamjaru mayam ngasi inori ba koina matu uchana bi da mata ngasi thorom si sinjabani ki khallaga yamna achauba thabak mayam tawbirami ibirami makoini irumbadunani ngasi ekhoi gi hudiki mirol sina samna UPSC go staff selection commission gi wala akoi gi manipuri subject ta koi parikha thabi yahangadabani kai hairi mayam ti kari no hai taragadi makoi mayam ni aiba potu leirumbadunane leiramdragadi aina manipuri da parikha thabes ke su yaroi yare bamram chi makoi mayam thambin aduna hojik aikoina makoi na tawrumi ba mayam du aikoi khangba mathau tai aikoina moina irumi mayam du paraga UPSC oisunu adi staff selection commission tawanda parikha mayam tharkan sida makoi irumu mayam du ne ba question semakani pagani parikha thagani adu itardi makoi bu masak khangba mathau tai masak khangnaba mathau ta matanda khwai maru oi se makoi ga hojiki miron si aso gap am hojil ai si kari no hair kan si da sakol ko gi matungina adigi globalization gi matungina akoi lairik pa bi sang si hojiki yam na handare aduna samarendo sinu GC tongrau sinu MP binu dinu sinu adigi matung ga laiba ibu bi sang ibon chalam bi mayam thori ba ai ba mayam si hojiki miron sing sina makoi lairik si yam pa ba mathau tai lairik pa gi reading habit se ꯑꯩꯈꯣꯏꯗ ꯐꯖꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯤꯗꯤꯡ ꯍꯦꯕꯤꯠꯁꯤ ꯐꯖꯅ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞꯁꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯕꯦꯡꯒꯣꯂꯤꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯃꯩꯇꯩ ꯕꯦꯡꯒꯣꯂꯤꯗ ꯂꯣꯏ ꯏꯔꯝꯃꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯁꯤꯅ ꯃꯗꯨ ꯄꯥꯕ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯄ ꯇꯥꯏ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯄꯨꯝꯅꯃꯛꯁꯦ ꯃꯩꯇꯩ ꯃꯌꯦꯛꯀꯤꯁꯤ ꯄꯨꯌꯥ ꯍꯥꯏꯔꯣ ꯀꯩꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯄꯨꯝꯅꯃꯛꯁꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇꯁꯨ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤ ꯒꯦꯞ ꯑꯃ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤ ꯂꯣꯏꯅꯃꯛ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯑꯒꯗꯤ ꯃꯣꯏ ꯁꯣꯏꯅ ꯄꯥꯒꯅꯦꯕ aduna makoina college oisunu school oisunu syllabus challiba adu khaktang maitei mekta wonthoga adu khaktang khang leragadi pak sandu ngamdre aduna syllabus ta changera challoira hek leiru resource mayam se loina mak maitei mekta wonthoga di hojiki miron singsina loina parakanda hogi miron ga hojika miron gi marakta le depse leiroi samnabu ngamgani habiki thajaba mai anai thamjani